mayam punamakpu sanjisharamana taramna oksari movie story manipur ngasi pujarakliba asidi trailer breakdown tawbagi video ni Spider-Man No Way Home hariba movie asigi official trailer handakta thadorakhre trailer asida kari kari phongdokli haibadugi matangda mayamda explain tawjage movie asi satliba sahi asigi December gi tang 13 ta release tawgani hairi release hek tawbaga movie asigi explanation mayamgi mafamda soidana pujarake trailer si yenglubada thamoida angakpana pik thankhre trailer asigi ahanba sinda ikoina uribasi Peter Parker ga magi classmate amadi girlfriend su oiribi Michelle Jones samna MJ haina khangnaribi asiga building amagi mathak ithang thangba sarukta long na hiptuna newspaper ama pari MJ na pariba newspaper asida Spider-Man gi onthok pa paw ngakta iri Spider-Man asi nupi singbu hypnotize tawbu ngami haibadi nupi singbu sumba ngami haiba paw su yauri masibu MJ na noktuna parai masida Peter Parker na paw adu paraklanu aigi maramda iriba ona tainaba pawsing asina aibu khoidau saugat halle hairam hojik makhoi ani na mafam asida leiribasi mayamna udanaba lotlibani masigi maramdi mipum khudimmakna Peter Parker asi Spider-Man ni haibasi loina khangnakhre aduna mafam khudimmakta mayamna mabu koitan tanabadagi lotlibani Peter na hairi ai building asidagi makhada kumba pamdre mayamna aibu angawbagi matawgum koitan tanaraklagani matungda makhoi ani asi makharomda lakpa udli trailer asida uliba wari asi Spider-Man Far From Home hariba 2019 da release tawkhiba film adugi hek makha chatharakpa wari oigadawri Spider-Man Far From Home hariba movie adugi aroiba sinda Mysterio hariba villain aduna Peter Parker asi Spider-Man ni haiduna mayamda uthoklambadagi mipum khudingmakna khangnakhre Peter na MJ bu puduna New York City gi miyam marakta chatnanaba honari makhoi hojik yamna pakhatna su ui mayam asina yomsilaktuna makhoi ani bu photo kayama su kabli Mathangi sindana Peter Parker asibu police na phare makutte handcuff punduna police station da leiramle Peter na hairi aina Mysterio bu hatpanate drone sing na hatchibani drone sing adusu Mysterio masana sajabani aibu mana hanana ba honabani maduda soiduna masamaki drone sing na mabu hatchibani masida aigi kari iralno hairami adubu police na di drone sing asi nangini nangna control tawbani adunadi Mysterio bu nangna hatpani haibasi aikoina khangle hairami Mysterio na angakpa makhalgi game ama sanarablabanina Peter na haribo wafam singa sida kanana su thajabiraroi mana lanba adum tarani matungda ulibasina MJ na Peter da hairakli nang hojikti wai sanglamnagani hanadi nangi identity lotuna oidaba ngangnaba honabada awabo oiramgani hojikti mipum khudimakna khangnarabanina nasada free oiramnagani hairai adubu Peter na hanagi dune hena phai hairami mipum khudimakta aina oidaba ngangduna identity losarabasu misak ama khaktangdadi lotchide misak adu nangni haiduna Peter na hairami mathangi sindana MJ ga Peter ga khusamnaduna miyam maraktagi tholakpagi saktam amudi Peter bu phattaba misak amagum mayam asina ubiri Peter na magi school da sangsilakpa matamda school gi student mayam asina yomduna photo kapnari makhoi gi classmate amana Spider-Man oiramle haibasida makhoi su ngakbagi matawni Peter asi makok nonthaduna kanamata wari sanaba tawdana sangsinki maruina Peter na wazaribasi maga naknaruba miyoising adugi thamaktani Mangonda police na wahang pahong tawriba amadi maral leiraba phatraba misak amagum uriba asiga chakmanana maga naknariba miyoy singdasu tawbirami Peter na hairami aiga naknaruriba sing asisu aina maram oiduna awaba pire masibu mataw karamna kokhan gadawriba no khangdre hairami masidagi magi awaba asibu kokhan bangam gadaba misak adudi Dr. Strange khaktani haiduna khalakle matungda sinasi Peter na Dr. Strange ki manakta laktuna mateng nijabagi saktam asi udle Sangsara sida leiriba mipum khudimakna mahak asi Spider-Man ni haibasi kauthokhanbiu haiduna mateng nijarami masi oiragadi thokliba problem khudimak koklagani Spider-Man na amubu machugi spider suit ama setlaga mamaida mask amata uptana school gi canteen manungda senbagi saktam su udli Peter na hairi Mysterio na aigi punsibu pumang manghan biramle mathangi sindana Dr. Strange na mantra ama sonduna magic tawna naba thorang tawri adubu tanja sida wong na laktuna mantra sisinaganu masi yamna khudong thiba thaba amani haiduna thinglammi Dr. Strange na sisinaroi hairami trailer sida uliba Dr. Strange ki mawong mataw si hanaga manade khetnaba mawong mataw amada uba phangi wong na mantra sibu sisinaganu haina thingna Dr. Strange na mantra sisinaduna magic tawba hokre aduga mana Peter da hairai hojikti sangsara sida leiriba mipum khudimakna nang asi Spider-Man ni haiba khanglaroi loina kauna khragani hairami wafam asida Peter asi pakhatlammi maga naknariba sing haibadi MJ magi auntie happy amadi magi mamanaba net makhoi sing asidagidi kauthokhanba pamlamde aduna Peter na sensilaktuna miyoi kharabudi khakpiramnaba Dr. Strange da haijarami masida Dr. Strange na hairami
ꯑꯩꯅ ꯃꯟꯇ꯭ꯔ ꯄꯥꯔꯤꯉꯩ ꯃꯔꯛꯇ ꯑꯄꯟꯕ ꯄꯤꯔꯛꯀꯅꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃꯗ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯃꯐꯝꯁꯤꯗ ꯉꯥꯜꯂꯕ ꯃꯉꯥꯜ ꯀꯌꯥ ꯑꯃ ꯐꯨꯗꯣꯔꯛꯂꯝꯃꯤ ꯃꯟꯇ꯭ꯔꯁꯨ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯗꯣꯛꯄꯁꯨ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯃꯜꯇꯤꯚꯔꯁꯀꯤ ꯁꯪꯁꯥꯔ ꯁꯦꯝꯕ ꯍꯧꯈ꯭ꯔꯦ ꯄꯤꯇꯔꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯪꯂꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤ ꯑꯃꯗ ꯆꯣꯡꯗꯨꯅ ꯆꯦꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯎꯔꯤꯕ ꯕꯤꯜꯗꯤꯡꯁꯤꯡ ꯑꯁꯤ ꯃꯤꯡꯁꯦꯟꯒꯤ ꯁꯪꯁꯥꯔꯗꯧꯅ ꯂꯦꯡ ꯑꯣꯠꯄꯒꯤ ꯁꯛꯇꯝꯁꯨ ꯎꯔꯤ ꯗꯥꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯃꯜꯇꯤꯚꯔꯁ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯗ ꯈꯪꯍꯜꯂꯤ ꯃꯜꯇꯤꯚꯔꯁ ꯑꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯃꯐꯝ ꯃꯇꯝ ꯑꯃꯗ ꯑꯣꯏꯔꯨꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯦ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯁꯨ ꯂꯩꯕꯒꯤ ꯁꯛꯇꯝ ꯎꯠꯂꯤ ꯃꯐꯝ ꯑꯁꯤꯗ ꯎꯠꯂꯤꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯂꯒꯗꯤ ꯃꯃꯥꯡꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯁꯦꯔꯤꯁ ꯄꯥꯔꯠꯇ ꯌꯥꯎꯈꯤꯕ ꯏꯂꯦꯛꯇ꯭ꯔꯣ ꯍꯥꯏꯕ ꯚꯤꯂꯦꯟ ꯑꯗꯨ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯉꯣꯏ ꯀꯌꯥ ꯑꯃꯁꯨ ꯄꯥꯏꯕ ꯎꯔꯤ ꯃꯁꯤꯅ ꯃꯃꯥꯡꯒꯤ ꯄꯥꯔꯠ ꯑꯃꯒꯤ ꯚꯤꯂꯦꯟ ꯑꯣꯏꯈꯤꯕ ꯁꯦꯟꯗꯃꯦꯟ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟ ꯑꯗꯨꯁꯨ ꯌꯥꯎꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯑꯇꯣꯞꯄ ꯃꯜꯇꯤꯚꯔꯁꯀꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯗꯥꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯑꯃꯗꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯎꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯇ꯭ꯔꯦꯟ ꯀꯌꯥ ꯑꯃꯒꯤ ꯃꯔꯛꯇ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯎꯠꯂꯤ ꯐꯤल्म ꯑꯁꯤꯅ ꯃꯜꯇꯤꯚꯔꯁꯀꯤ ꯌꯥꯝꯅ ꯂꯨꯔꯕ ꯋꯥꯈꯜꯂꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯐꯤल्म ꯌꯦꯡꯂꯤꯕ ꯃꯤꯌꯥꯝꯕꯨ ꯁꯣꯏꯗꯅ ꯀꯣꯛ ꯂꯩꯈꯥꯏꯍꯟꯕ ꯐꯤल्म ꯑꯃ ꯑꯣꯏꯒꯗꯧꯔꯤ ꯃꯜꯇꯤꯚꯔꯁ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏ ꯑꯃꯈꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯈꯦꯠꯅꯕ ꯃꯇꯝꯒꯤ ꯈꯦꯠꯅꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯛꯂꯣꯟ ꯀꯌꯥ ꯑꯃꯁꯨ ꯎꯕ ꯐꯪꯕ ꯌꯥꯏ ꯗꯥꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯍꯥꯏꯔꯤ ꯅꯪꯅ ꯃꯈꯜ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯤꯕ ꯃꯈꯩ ꯍꯥꯏꯕꯗꯤ ꯁꯛꯂꯣꯟ ꯌꯥꯝꯂꯤꯕ ꯃꯈꯩ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯑꯁꯤ ꯃꯥꯒꯤ ꯑꯥꯏꯔꯟ ꯁ꯭ꯄꯥꯏꯗꯔ ꯁꯨꯠꯇ ꯑꯃꯨꯛ ꯎꯏ ꯗꯥꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖ ꯍꯥꯏꯕ ꯐꯤल्म ꯑꯗꯨꯗ ꯑꯦꯟꯁꯦꯟ ꯋꯥꯟꯅ ꯗꯥꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯒꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯈꯤꯕꯒꯨꯝ ꯃꯐꯝ ꯑꯁꯤꯗꯁꯨ ꯗꯥꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯁ꯭ꯄꯥꯏꯗꯔꯃꯦꯟꯕꯨ ꯍꯛꯆꯥꯡꯗꯒꯤ ꯊꯋꯥꯏꯕꯨ ꯆꯣꯡꯊꯣꯛꯍꯟꯕꯒꯤ ꯁꯛꯇꯝ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯔꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯃꯈꯨꯠꯇ ꯕꯣꯛꯁ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯁꯨ ꯄꯥꯏꯔꯤ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯅ ꯎꯍꯟꯕ ꯁꯤꯟ ꯑꯃꯗ ꯍꯦꯞꯄꯤ ꯑꯁꯤ ꯒꯥꯔꯤ ꯑꯃꯗ ꯂꯩꯔꯤ ꯄꯨꯂꯤꯁꯁꯤꯡꯅ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯃꯗ ꯆꯪꯁꯤꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯂꯤꯖꯥꯔꯗꯀꯤ ꯃꯈꯨꯠ ꯃꯥꯟꯕ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯂꯤꯖꯥꯔꯗ ꯍꯥꯏꯕꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯒꯤ ꯃꯃꯥꯡꯒꯤ ꯄꯥꯔꯠ ꯑꯃꯗ ꯚꯤꯂꯦꯟ ꯑꯣꯏꯈꯤꯕ ꯖꯤꯕ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟꯁꯤꯡ ꯎꯔꯤ ꯃꯁꯤ ꯏꯂꯦꯛꯇ꯭ꯔꯣ ꯍꯥꯏꯔꯤꯕ ꯚꯤꯂꯦꯟ ꯑꯗꯨꯒꯤ ꯈꯨꯗꯝꯅꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯁ꯭ꯄꯥꯏꯗꯔ ꯁꯨꯠ ꯁꯦꯠꯇꯨꯅ ꯂꯥꯟꯊꯦꯡꯅꯕꯒꯤ ꯁꯛꯇꯝꯁꯨ ꯎꯠꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯌꯥꯝꯅ ꯉꯛꯄ ꯊꯧꯑꯣꯡ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯒ꯭ꯔꯤꯟ ꯒꯣꯕ꯭ꯂꯤꯟꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯅꯤ ꯒ꯭ꯔꯤꯟ ꯒꯣꯕ꯭ꯂꯤꯟ ꯍꯥꯏꯕꯁꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯄꯥꯔꯠ 1ꯒꯤ ꯚꯤꯂꯦꯟ ꯑꯗꯨꯅꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯝꯀꯤꯟ ꯕꯣꯝ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯎꯔꯦ ꯑꯗꯨꯒ ꯄꯣꯈꯥꯏꯍꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯗꯥꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀꯤ ꯗꯥꯏꯂꯣग ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯇꯥꯍꯜꯂꯛꯏ ꯌꯥꯝꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯅꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯥꯡꯕꯅ ꯄꯤꯛ ꯊꯟꯕꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯀꯤ ꯇꯦꯟꯇꯤꯀꯜ ꯑꯃ ꯃꯐꯝꯁꯤꯗ ꯎꯍꯜꯂꯛꯂꯦ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁ ꯑꯁꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯄꯤꯇꯔꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯄꯤꯇꯔꯅ ꯃꯥꯒꯤ ꯑꯥꯏꯔꯟ ꯁ꯭ꯄꯥꯏꯗꯔ ꯁꯨꯠ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯗꯨꯅ ꯗꯥꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯀ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯇ꯭ꯔꯦꯂꯔ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯃꯜꯇꯤꯚꯔꯁꯀꯤ ꯁꯪꯁꯥꯔꯗ ꯆꯪꯁꯤꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯏꯐꯣꯡ ꯐꯣꯡꯅ ꯎꯔꯦ ꯃꯃꯥꯡꯒꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯁꯦꯔꯤꯁꯇ ꯌꯥꯎꯈꯤꯕ ꯚꯤꯂꯦꯟꯁꯤꯡꯁꯨ ꯐꯤल्म ꯑꯁꯤꯗ ꯂꯣꯏꯅ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯦ ꯒ꯭ꯔꯤन ꯒꯣꯕ꯭ꯂꯤꯟꯒꯤ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯍꯜꯂꯦ ꯃꯥꯒꯤ ꯄꯝꯀꯤꯟ ꯕꯣꯝꯁꯨ ꯎꯍꯜꯂꯦ ꯂꯤꯖꯥꯔꯗꯀꯤꯅ ꯃꯈꯨꯠ ꯎꯍꯜꯂꯦ ꯁꯦꯟꯗꯃꯦꯟꯒꯤꯅ ꯂꯩꯉꯣꯏꯁꯤꯡ ꯑꯃꯗꯤ ꯏꯂꯦꯛꯇ꯭ꯔꯣꯒꯤꯅ ꯏꯂꯦꯛꯇ꯭रिꯛ ꯀꯔꯦꯟꯁꯤꯡ ꯎꯍꯜꯂꯦ ꯑꯗꯨꯒ ꯗꯥꯛꯇꯔ ꯑꯣꯛꯇꯣꯄꯁꯇꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯃꯁꯛ ꯎꯠꯂꯦ ꯃꯇꯧ ꯀꯔꯝꯅ ꯇꯝꯊꯤꯔꯕ ꯚꯤꯂꯦꯟꯁꯤꯡ ꯑꯁꯤ ꯊꯦꯡꯒꯥꯏꯅꯕ ꯉꯝꯒꯗꯧꯔꯤꯕ ꯑꯗꯨꯒ ꯑꯃꯅ ꯗꯥꯛꯇꯔ ꯁ꯭ꯇ꯭ꯔꯦꯟꯖꯅ ꯁꯦꯝꯈꯤꯕ ꯃꯜꯇꯤꯚꯔꯁ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯤल्म ꯑꯁꯤ ꯔꯤꯂꯤꯖ ꯇꯧꯔꯛꯂꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯒꯅꯤ ꯃꯜꯇꯤꯚꯔꯁꯀꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯀꯟꯁꯦꯞ ꯑꯃꯅꯤ ꯐꯤल्म ꯑꯁꯤꯕु ꯌꯦꯡꯂꯤꯕꯁꯤꯡꯗ ꯀꯣꯛ ꯂꯩꯈꯥꯏꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯤल्म ꯑꯁꯤ ꯗꯤꯁꯦꯝꯕꯔ 16ꯗ ꯔꯤꯂꯤꯖ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯔꯤꯂꯤꯖ ꯍꯦꯛ ꯇꯧꯔꯛꯄꯒ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯍꯟꯖꯒꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯇ꯭ꯔꯦꯂꯔ ꯕ꯭ꯔꯦꯛꯗꯥꯎꯟ ꯇꯧꯖꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯑꯃꯗꯤ ꯆꯤꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯁ꯭ꯄꯥꯏꯗꯔꯃꯦꯟ ꯅꯣ ꯋꯦ ꯍꯣꯝ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯂꯩꯕꯗ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯔꯝꯖꯔꯤ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯋꯥꯐꯝ ꯈꯔ ꯊꯝꯖꯔꯤ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯁꯨ ꯃꯌꯥꯝꯗ ꯈꯪꯍꯟꯖꯈ꯭ꯔꯕ ꯌꯥꯏ ꯂꯥꯏꯐꯁ꯭ꯇꯥꯏꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯍꯦꯜꯊ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯄꯤꯔꯤ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯦꯜꯊ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯃꯇꯝꯗ ꯍꯥꯟꯅ ꯃꯈꯣꯏꯗ ꯂꯩꯔꯝꯕ ꯑꯅꯥꯕ ꯀꯌꯥ ꯀꯣꯛꯈꯤꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯃꯈꯣꯏꯅ ꯍꯥꯏꯕꯤꯔꯛꯂꯤ
ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯄ꯭ꯔꯗꯛ ꯑꯁꯤ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯂꯦ꯫ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤꯒꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯁ꯭ꯀ꯭ꯔꯤꯟꯗ ꯄꯤꯊꯣꯛꯆꯔꯤꯕ ꯅꯝꯕꯔꯁꯤꯡ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯍꯧꯖꯤꯛꯃꯛ ꯑꯣꯔꯗꯔ ꯇꯧꯕꯤꯕꯁꯨ ꯌꯥꯒꯅꯤ꯫ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯤ꯫